Jari Ming Tabri Simutaram Usari Sigimaru Pauda Jiribam ki ADC complex amadi guest house ngasi Works Minister Dr. K. Ratan Kumar na sangakre Aspa Lothong na basang siliba kongjang asi awon ba mapurak na bani haina irom chanu sarmila na fondokre amadi Kunipal Subay N Hazari amadi Dr. M. Tombi State Polo Tournament ngasi dagi haukre Mapungal ba pau pizari Jiribam ki ADC complex amadi guest house ngasi Works Minister Dr. K. Ratan Kumar na sangakre Lupa crore Taramathoi hena changna sakiba ADC complex amadi Lupa crore changna sakiba guest house sangabagi thorom aduda Jiribam ki ADC Y Iboyama amadi lamdam adonggi miyoi kyana saruyaki Thauromga mari lenana Dr. K. Ratan Kumar na ADC complex asida Department Taruk Settlement Office BDO Employment Office Sports Office Cooperative Office amadi ICDS Office legani Masida Barrack amadi Transit Hotel su thamli haiki Jiribam District Demand Committee na taliba dabi asi achumba khongthangni Manipur Sarkar ga yanakiba wafam singadu thabak ta onthonaba mating pangbaga loinana Chief Minister ga taknagani haiba wafam su thamki ADC Y Iboyamana ngasi ADC complex amadi guest house ama sangaba haibisi district ama olamdai gi sem saba gumbani Jiribam da Western Gate ama saningbagi apamasu fongdoki Wakata nusu lagi ba sir connection hoy ba lagi mo function to na kay Armed Forces Special Powers at Lothong na bachang siliba kongjang asi awan ba mapurak na bini haina ngasi Imphal East ki CGM Korta irom chanu sarmila na paumi singa unabada fondokre numit tara mangani khudingi Korta puthopagi sarog ama oina ngasi su sarmila bu Korta puthoraki Korta gi thorakpada ek asi Lothong na ba mahaki kongjang de palaitana changsingkhigani mahaki kongjang asi lamdam asida awan ba mapurak na bani Masida matam khala changkhibati yai ek asi Lothong na bohanabada lamdam asigi luchingba singna thawai yaudabadi laibak thibani Jivan Reddy Commission ki report na faw ba ek asi Lothong na ba recommend tawrabasu Bharat Sarkar na thabak oina onthok tabasi nuaite micham praja sing na thengnariba awabasi ek asi lebadagini miyam na hingliba punsi mahing asida mahaksu hingba pami adum oina mak ek asi na miyam da piriba chaitheng asi Lothong na bagi damak mahagi khongjang asi changsin bani Hauzik tongan ba crime kaya nupida chathaba hengalakliba asi laibak thibani haiki So a kind of revolution I mean my protest it needs some time it will take some time to awaken our people our leaders so I remain contented just I want to get free myself as a social being I also have desires as a mundane being BDF ki dabi sing pithok tabagi damak ngarang aing dagi matam kaltana chatharakwa general strike na Manipur gi mafam kaya da akaiba pikre general strike asida pamdaba thodok thopagi wafam hauji fawbagi de fangba leitri general strike asina maram oiduna kwaramang kaitel gi mahusagi punsida ahum bakharadi uba phangke anakpa amadi arapada gari chenbagi chang hanthaki general strike asina maram oiduna Moreda yamna chaun akaiba piki dukan sing thong hangnakide lambida mi chatpagi chang yamna nemki Amaromda Churachampurda su general strike asi akanba mawngdu chathaki ban sawatpa singni chingnaba singna Churachampur bazarda dukan sing thong hangankide sarkar gi loisang singda yamna chauna ahongba leibaga loinana karmachari sing office kanarapagi chang yamna nemki police na general strike sawatpa sing control tawnanaba akanba chesing tharam nokhatki Amaromda general strike asina maram oiduna Imphal Ukrul lambida gari chathok chasin tawbada yamna chaun akaiba piki lambi asida ayu anganbadagi hauna BDF personal sing thoraktuna lambi chathok chasin tawba thingbugi thabak chathaki dharma karma amadi essential service sing winana school gi maheroi thinba gari sing komthoki pendaba kholau kaya ga loinana changsin khiba BDF personal sing gi lambi thingbugi khongjang adu police na tear gas kaptuna tangkai BDF na chathariba general strike asi wabagai kakching amadi palila jingba mafum sing dasu yamna kanna chathaki kakching langkhai da general strike sogatpa kangbu singbu commando singna fagatki Jiribam dasu BDF chahum rom na khulai thadotuna thabak lepagi khongjang changsimba hokre demand fangdriba fawba khongjang asi changsinggani haina paumi singda phongdoraki
Nomugi Oiba Tatwa Bodha lecture program have a Thorum Ama Manipur State Archives Manuscript Resource Center Amadi National Mission for Manuscript Department of Culture Government of India Anina Kusamnaduna Manipur State Archives Kaisampa Tapang Thokre Thorumaduda Professor Gangumai Kamai Amadi Art Culture Director Dr. K. Sobitana Thoroma Pusing Oiki Tharunga Mari Lenana Dr. K. Sobitana Fundokibada Lamdamasigi Ipai Pusing the Thambiraba manuscript sing asi Tongan Tongan Behiram Sing Yumsaro Yumbalon Fizetak Jamadi at the Hiram Kamuk Yawi Masi Tidotuna Bipum Ting na Kangmina Naba Pandamda Amadi State Asigi manuscript singer Manava Sing Adu Tido Laga Kangmina Rabadi Integrity Purak Pangangani Haba Wakalonda National Mission for Manuscript ki guideline ki matung ina Thoromasi Pangtopani manuscript sing asida achum sumda Tido Laga Tungi Mirogi Damakta Thamnam Naba Pandam da Pangtopani Professor Gangumai Kamai Fundokibada Hosi Faubada State Archives na manuscript listing ni Fuhum Doi Chatruka Kumar Thoirong Komzile Habasi Yamna Taganingaini Housing Leriba manuscript sing asi medieval period ki matamna ayamba oi masi khomjinba asina lamdam asigi mamangai degi chatnaram sing asi khangbangam bibani haiki research scholar amana research tobada manuscript ta based over maramna State Archives ki sarup ama oidiba manuscript conservation center na manuscript khomjilaga thamba asi yamna kanaba thabangni haiki common man scholarship na hekta phangda access phangda ekoi library asida dusi utok asi puna wasi jikada archive la koda kedi hamada modern ki English lon iwa lopan hunda manuscript la koda kedi English ma kamu de lu ye kore jo ajike archive ta haiwa central kombawa segi copy la koda du international non agency ya ulong seksi Soul House of Knowledge is a very common method. You could return from the black white Iragonia in Tajuko. Tauromadu Mari Lena Tung the Pangtokiba lecture program Amada Akang Ahekana Wanganki. Maiti make it TT Pangtoko the Ribasiki the Mata coaching class Taunana Bohonara Libamu Sinda Milalga Famina Duna Wari Watai Sanakre. Senda lambi khaki wana tana mite mek chawkhana bohana minasi haina milagi maike dagi khangan ki hari milalna thingduna lakiba member oibagi athingba adu ngarangdagi lokthokibaga loinana tha amagi matam piduna milagi member oiba yare haina milagi secretary publicity mairi khombana thadrogo cherol amana hairi Working Women Forum Manipur gi makada semba imoinu ima Women's Worker Union khongampat mei lekai na puthokpa Jana Tanganaba Polam Singh Miam the Saktapuki Toromangasi Irabot Vavan the Pangtokre, Toromatu the CPI Manipur State Ki Secretary Dr. M. Nara L. Sotin Kumar Amadi, Smart Society Ki Official Singh Yauna CPI Gi Luchimba Singh Sarugyaki, Union Asina Putopa, Detergent Powder, Kabok Amadi Ate Polam Kaya Miam the Saktaki, Toromatu the Dr. M. Narana, Mipal Tang the Balamdam Amo Oige Harabadi, Jinjak the Mipal Tang the Mohona Batai, Jatok Putok. Puthok taba samasa du chakot pangamloi nupi mayam ama punsilaga asigumba polam kaya puthokpa haibasi afabo khongthang amani haiki puthok para daileti sumang wai si phawba si chararoi yar ke di nongal tum hor pada yar phone ke dum loine jarga mobile da ngau le jage ko cha na bo potu da phangan biu ai cha bu jage puthok para kam yau jaroi he bhabda consumer jam puthori pora si da mu loisin be aina puthok yau da Madugi Shamaz do, a kata do in there. Manipur Sakagi Cabinet Schools in the Mairi Lobo Matamda entrance test Pangtopia Kangan Krabamatunda Hana entrance test Pangtokani Toromba School Kara lottery system that admission Tonoba Kangali schools in Adudi St. Joseph School Catholic School Little Flower School Amadi Nirmalaba School ni School sing asida laliba Fabrigi Tang Mapangi Ayupung Mapandagi Taramatoi Fawa Mairi in the Isu Tokiba admit casting schools in the summit to Honbagaloina not verification Tauraga lottery Pangtokani Hari Sumang Lila Party Tarana Pundana Ad hoc Committee Amasemduna Manipur Sumang Lila Council Gitau Puriba Sing from Tado Haiduna Dabi Tokre Masi Matandangasi Manipur Press Club Tapa with me from Mama Pangtokre Wanga Kibasina Fundona Kibada Nauna election Tauduna a Noble Executive Amadi President Secretary Country Bafawa Manipur State Kala Academy Amadi Manipur State Sumang Lila Council Nasimba Sumang Lila Festival the Lila Party Tara Asina Sarup Yaroi Nauna Sem Kiba Ad hoc Committee Convener Hiang Lukoina
Sumang Lira Council gi Neo Matung ina Jahi Ohum Ledaga Mikhal Pangto Kadabadu Mikhal Taudana Jahi Tara Manga Tarataruk Hemanta Amadi Guna Chandrana Matam gi Rules Semlaga Jahi Sangdotuna Lady Jahi gi Sel Thumkaya Yam Nachatravagi Amadi Masigi Audit Report Putoktaba Matam Sanglakle Award Pibada Magi Naknaba Mida Pire Handa Pangtokiba Ningtam Kumegi Award Lautopa Adu Nauna Review Togadabani Haiki Ad hoc committee ki co-convener Jitena Houzik Labor Council ki executive Athuba Matamda moral ground from Thadokadabani Haiki. Artisan art of the farm. Aina Shanghai, when the essential Pomatamda, I dang Padishing Manga Pidi, saying Nasoga, Dishing Manga Piraga, and Nandi Matuma Monaco, Roy Harudi, Passam, Papiran, say you talk about the Harudi, a precious and a palm of Adamana, Aduni mentality, I put in Lajava, artisting Poibana, Sumanga, Hadugum, but the artistic mind in Lavina. As Sumangla, sacrificed over the Sumangla, some part of the Kanvasida. Now the Hogale artisting in my own city come point at Hadapa. But the festival, a woman of the Yam festival is given the preparation, a Koyam Sound Sound of J, and the Suyam Sound Sound and Lilabutopa, Mayam Yongari appointment. When aspect of the competition, that's why the Roman past Tarakani, be a sector Tarakani, aspect of the artist, the Adumba Mayamze. Suta Tahandana, Natayaka Hector, Kumaki, Posum Laka, Nataba Laka. Masiki Posina Maramuraga, artist Mayamze, so it is a Hikari Matunga di artist, Ningan, Maduna Maramuraga, artist, Manipur, Sumang Laka, with the artist said. I took him to little Ani Napraga, Mochibusia, with the lay and Wakan Mojina, Equadilla, Taurigan Manu, Equina Tabakra, Tauri, Tamoshi, and Super Credit or Jina Hadana, upon who in the Sagalapa, Posam Papoe, I could get paid about I could internet council, New Suna, council of labor. Council is Mangla, Apex Bodini, Madam the Asumara, the Papata Zimbo, decide whether the negative instruction to be the direction, PB government. Mayamji, Wamada, I coin a palm, the Tabakaya, Mikman, the Urapa, the Apoina palm, the Mayamsina, Maramuga, Equisia, Nasi, the pain the Mapu Paraganda, assume the Tojaba palm, Karaja, Pulaga, assume the Toraji. Council said, I coin at least, and what that way combined with me, Karaja, executive me Karaja, Pura, reform Toba, Sindokiba, I coin a palm, there is it. I don't know Tawaya over me Karana, Tamotion of me Karana, Council said, I'm telling the run to be Aduga, Sumangla, artist Mayamze. Santi Lila, Dila, Tamoy, Dila, Okabalma, Sigi Pandam, Puri Pandam. CPI na Manipur Miam Gidamak Tabum Amachum na Zatagaba Miam Gidabi Numiki Sarugama Oina, asi CPI Gitomisina in Falbanung da Miam Gidabi Yawa, Jezai Sing and Tokre, Iravan, the Labor CPI office to get Hokiba, Jezai Sing and Topa, Adu in Fagi Maru, Eba from Kadasu Sataki, Manipuri Apunmagi Satam Kaibiaroi, ILP Chan Hangadabani, a home woman Malda, Jeng Fanganba. First track court lingba Apspa Egrotopa Electricity Department Danai Muida Sinatopa Yarwe Habadabi Kaya Yauki. Campaign for Transformation of Education System for Manipuri Makada M. Suna Hokiba Jahidagi private institutions Sina Ka Hena Lonungamong the school admission fee Amadi target tuition fee na Chingbaloro Padagi Manipurda Mahitam Niba Mahirikiagi Imumanuna Puba Tambang Amlaktabadagi Akaibakia Lakliba Asigi Matanda M. Suna Manipur Sakada Akanaba Miying Changanaba Honaduna Lakli Hari Masigi Matanda Ngasi Education Minister the Memorandum Ama M. Suna Pisinkre Education Minister Nasu Hiramasigi Matanda Kupni Yang Singani Habatazaba M. Suda Pirale Hari Maitei Machat Tata driver ama Koimagi Civil Hospital Manata Sakandabasina Halamle, Mahaki Gari the Puropa Chinising, Gari the Yoram J, Lake Drabamio Eduti Wang Zindagi, Coverdon Kawi, Mahak FCI Tata driver ni Hadi, Ngasi Chaurana Yupuk Tarerom Taba Matamda, National Highway 2 gi, Infal Dimapur Lambiki, Kohima Town gi, Civil Hospital Manata Gari Manunda, Siduna Ledamani, Gari Edugi number na NL015835 ni, Infal gi, Ragailong Dagi, Ramesh Prasad Kobamio Amagini Haidi, Lekitaba Govardhan gave Mangata Karigumba Posak Amana, Laksinduna Hapo Urambiya Haina, ISTV News na Fangbat Hazabaya Pau Amana Haidi,
asiba hauchang adu postmortem toroba matungda Imphal da puraklagani hairi thaudosi matangda All Manipur Road Transport Driver and Motor Worker Union na mifam ama pangthokpa loinana lambi asida makhal amatagi Tata Truck sing chatanaba warep lawba loinana khongjang sangsilabi yai haina union astagi phangba pau amana hairi Amaromda Transporter and Driver Council nadi mamang chahidagi Imphal Dimapur lambida kariguba makhal amatagi pot puba gari chatanaba gari mapu amadi driver singda khanganba lekrabani MGNREGA ki matangda Social Audit and Gram Sabha habisida khanane neba mifam ama ngasi Khurai Nandebam lekai gi Tharo Devi Community Hall da pangthokre Khurai Nandebam lekai gi Gram Panchayat ki Jilla Parishad and Basanti yauna maruoiba myoi sing amadi job card holder kyana saruyaki Pradhan Y Chitrana Gram Panchayat asigi manungda leba thabak thorom sing niyam chumna pangthoknaba ngasigi thorom asi pangthokpani hana phongdoraki GS की मतंगा पुलिस सोशल ऑडिट लोना कोई एलेक्टेड पर्सन लोना कोई अहमबा कोई दी एक्सपीरियंस लेना बा अमदी कोई की गेट लेना लोई मरमदी सिकुम मसला कोई अरान बतो ग्रे सेंगना ऑनलाइन थोखना कोई की बोर्ड ऑफ द बैंक ओइदना कोई प्रजा की सेवा मतौ बिना फंगदना अदवा कोई MGNRE GS की हेना सफटपा डेवलपमेंट अमो से यम नुंगाइजरे हबो फुजा Imphal East Commando amadi tarataruk shuba Assam Rifles na KCP KK nganbagi Salam Jiten Meite LS Tembal Jay Kuntragamari Apopa S Kumar Goba Arong Nomai Khong Makhalekai dagi Hosina Tendong Yangi Kobru Brickfield Daleba Mue asi Nongada Tonghong Maya dagi Fari Haida Imphal East ki additional SP na Thadrok Pachero amana hairi Amaromda Imphal East Commando na Pripaki Mutum Imutomba Goba Basikong Kitana Panung dagi Mue ama Fari District asigi Police Commando sing asina KYKL gi Kaisam Meghanat Kaisampat Ahibam Lerak amasung Thokchom Konal Goba Hairangoi Thong Jagarat Achoba Lerak tagi Mue ani asi Langol View Clinic Maya dagi Fari Haina Imphal East ki SP na Thadrok Pachero amana Khangalari Amaromda Kumapan Suba Assam Rifles na Dimapur gi Eros Line Maya dagi NSCN IM gi Rengi Hoidai Tanglon Koba Mue ama Marup Tarayauba 7.65 k Nomay amaga konana Fari hairi Jahi kaya marum ising fangdana lakluraba matungda PhD department na ising chang nai na pirakpadagi Youth Club Brahmapur na konba mafam singda department asiga khusam naraga consumer singi aton ba isingi tax hongat pagi thabak chathakre ngarandagi chatharakiba sport tax collection asida lupa lising kaya marum consumer singdagi khongot pagam kre chathariba sport collection asigi matangda club ki mihut amana phongdorokpada sarkar na ising chang nai na fangalabani na consumer singna su thifam thopa tax adudi matam chana thidopam thoi haba wakalonda club ka department ka khusam naraga thawong asi jathabani haiki singji ba government pada sang na pirabna asa khoi chu singji sang ngam thoi haba wakal kinda kanda khusam naraga Airport agi fakiba yamla drugs sing adugi mapu adu fari haina ngarang Chief Minister Okram Ibobina phungdokiba wafam du semjin sajimba wafam ni haina Maoist Communist Party of Manipur gi Secretary Publicity and Propaganda Comrade Nonglen Metei na thadrok cherol amana hairi maram leitana SIU muthakiba amadi masi muthatpada Home Minister Khanglam daba asina chingnaba asi miyam na farokpani airport drug lalon ba habisi micham na hekta chathabang amloi habisi miyam na khangnaba wafamni SIU bu maram amata piram dana muthakiba asidagi hena sengbo mayek laba khudam amata leitre maram asina asengwa drug mapu fana naba Manipur miyam na sem saba matam yauri hiram asida Maoist Communist Party Manipur maikei dagi angamba thakta saru yagani hairi Mayai kaba chinjak lalonba India gi mayokta amadi makoi gi lenga ki luchingba singi mayokta miyam gi ihau changsilasi hairi Jiri Imamaira Paibi Apun Baluk Jimpal gi office ngasi pangthokiba press meet amada Jiri District Demand Committee gi convener M Maipak Sana Mangang na phungdokibada Jiribam Subdivision asi district ama ohen bada matik chai haiduna ihau kan na changsilamba adu Manipur Sarkar ga committee asiga English ngani taramathoi November gi tang mapanda point tarada yanaduna sign tawna khrabasu thabak oina pangtholaktre February tha fawbada yanakhiba wafam sing mapung fana thabak oina onthoraktrabadi Jiribambu district fangjiba fawwa makhal makha kaya ge khongjang kaya satharagani haiki Mifamanda Jiribamgi tonga tonga belupsing amadi mahiri sing lupsing su saruk yaki presidency ki honorable MLA su punna demand committee ga honajarure
JS Burma Committee Criminal Law Amendment Ordinance English ngani tarahumdo esi OP Nebiraba Nupi Khunai gi mayuktani haina Pripa ke Assistant Secretary Publicity and Propaganda Lebanga Paluang na thadro pachero amana hairi Makata na fondropada India lenga ke Jad Kanglup Naiba lenga Wayel gi maramna Nupi gi mayukta chathaba crime sing nomo gi hengalapa asida Pripa na nunang bopoi hairi Nupi gi mayukta chathaba crime sing thingna bohana bagi bohuta security force gi Aningba apamba tungananaba honaba amadi awano pok amasung Jammu and Kashmir gi miyambu miot minay chathaba yanaba honaba Jal Kanglup naina lenga pa Indiana hena puning chingsili Masigi mayek laraba khudam di JS Burma Committee na pikapa recommendation da ayambana yumfam oiraga nupida chathaba crime thingnanaba Criminal Law Amendment Ordinance English ngani tarahumdoi India gi President na ayaba piduna Jana Hankiba Asini Hari, India gi Lengak na Lamdam Asi Nupi Singdana Tana Malem gi Nupi Miambu Namtaduna Tambagi Tausil Adumak ni Haiba Mayek Sing na Takle Hari, Maramaduna Kang Lay Kunai gi Nupi Oibi Singi Ikai Kumna Bangaksi Amasung Apunba Kunai na Aki Akang Lay Tana Pansi Harabadi Masagi Lebak India dagi Ngak Totuna Ning Tamna Pan Banatana Atay Leroy Hari. Lilagi nupi sabi amagi firol amadi makeup box huran bani haibi kumbi ithai IB rotagi moirang temningol morning kobi nupi ama miyam na faraga police da sinakre nupi sila ame haiba kwa adagi masi ka sangu talak ba adu mai ka sam tigi yang sina kwa aina mai gi so si mana le ba ka sida ko yang ka mapa sida ai gi kanu sa ku sting je ya le ba adu mai ka sida ai gi posi am sa khai le man adagi so so sila ma ka sida man nupi sila ku ngai ai je ngai ka sida ma nupi sila ka sida ngai kilong namba hang ka sida mana ko gi sawal mamanga thambe habdagi ai dress ngarang set kan lagi dress set ka tanda tanda ko gi ai pum na thambe dress am je mana ai fara ko gi khaw ju pital pu sat le ba Airport gi fagat ki badrak singi asing mama pu putho SIU amuhana hingar halu SIU gi OC Ranjit ki transfer order ka u haina tongan balu kaya na jangsiduna lak pakhong jangi makha tarapo oina ngasisu naharup mayai lekai Women's Welfare Association asinduna naharup mayai lekai thongkhong da waka reform chathakre haina kadana thadar ko cherol amana khangalali hauzik sana bagi pau Ngasi sana bagi pauda Manipur Horse Riding and Polo Association asinduna ngasi dagi mapal kangjebungda konipan lakshuba N Hazari amadi Dr. N Tombi State Polo Tournament hodokre punatim kunmari na saruk yaduna chathagadaba tournament asi hodopagi tharamda Manipur Olympic Association ge Vice President retired IPS Samananda Manipur Pony Society ge President Dr. K.S. George Susaryaki tournament asi ge ahoba match da jingkai humba Polo Club B Kongpalna Maira Polo Club Kuyatongwo Panjal Mari Ohumda Thoikre Jingkai Humba Polo Club B gi Panjal Mari adu Maniketan amadi Sanjitna Gol anhini chanki Chazing Football Club na sinduna ahanba Purei Romba Open Football Tournament ngasidagi Lilong Chazing Kangjebungda hodokre punna tim tara tarunga saruk yaduna chathagadaba tournament asigi hodopagi tharumda Langthabal Kendra gi MLA Karam Shyam amadi Mingles Club ki President Oiramba Y Chandra na saruk yaki ahanba match da MNFC Kuraina Mingles Club Chazingbu Panjal Ahum Sunoda Thoikre Kuntrahum Doirak Shuba National Taekwondo Championship Chahi Asigi Mei ki Tang Mapandagi Tarani Thoi Fawa Imphal da Pangtholagani Pangthoka Darba Championship Asiga Mari Lena Nangasi Pawi Mifama Ma Mezo Kulda Laiba Manipur Press Club da Pangthokre Aduda Taekwondo Federation of India gi Technical Director Peter Saktani Taekwondo Federation of Manipur gi Makok Thongba Luchingba Sing Susaryaki Championship asida team kuntra rongi sanaroi lisingamaga chani na saruk yagani haina Peter Saktani na phondoki Hauzik Taekwondo Federation of India gi ani tholiba asigi matangda wapom kaya sumakata na phondoraki They say that they are registered and still till now they were getting all the recognition from government, but at present WTF World Taekwondo Federation has suspended Taekwondo Federation of India, and same goes to IOA also is not getting now any authority to the second ex-party of the Taekwondo Federation of India. Irom Jim Oinam amasung Oinam Volleyball Development Committee ani na sinduna state level Oinam Volleyball Championship Oinam gi volleyball ground da pangthokre Championship asi haudopagi tharamda Youth Affairs and Sports Department ki Parliamentary Secretary M Prithviraj MOBC ki Parliamentary Secretary Amin Saha MLA S Bir Singha ex Minister L Radha Kishore Susaryaki
ngasi sanakiba match singda NYVA Nauremna ICSA Irengbanbu set ahum amada SUWC Irengbanna PEDWA Posangbambu set ahum sinoda thoikre. All Jiribam Sports Association asinuna Jiribam ge High Secondary Playground Chathariba KSS Nonigopal Memorial Invitation Football Tournament ki ngasi sanakiba aroba rig round da Klasa kainona LNPFC Mizorambu goal ani amada maithiba piduna Klasa kaino semi-final changkre. Kumalapa Sports Complex na leriba artificial football turf ta chathariba marirak shuba Ampha Senior Women Football League 4 DBM C Trophy ki ngasi sanakiba match ta Manipur Police Sports Club na Kripsha Naurem Thongbu goal ani amada thoikre. Tabung Hockey TS Birchandra Football Academy ground chathariba under 16 boys football tournament ta Wafa Wangoina GDCB Tinungaibu goal ahum amada under 13 boys ki match ta TVSFAB Tabung Khona GDC Tinungaibu goal mga sinoda thoikre. Kiamgoi de chathariba Khagemba football tournament ki ngasi sanakiba ahanba semi final match ta LP Faidingana LDL Nongdambu goal Nepal tareta thoiduna LP Faidinga final changkre hayang ani suba semi final match ta Manipur College amadi BPYC Basikong anina sanaragani. Elangbom Lekai Bodybuilding Training Center na sindura ahanba state level bench press Championship kay Samthong High School da pangtholagani loinana Eastern India Powerlifting Federation Cup ke trial selection su pangtholagani hairi. Luang Popo Cricket Stadium da chathariba tararak shuba Manipur Veteran Cricket Championship ki ngasi sanakiba match da Jemna Model Club pu wicket Nepal da maithiba pikre. Model Club na over kumapan ga goal anida wicket loina turaga run cham ga kumapan lauki madugi paukum da Jemna over kumanga ga ball anida wicket ani turaga line target yauki match asida JMK Mohena run yankaiba lauduna man of the match takre. Tournament asigi ahanba semi-final match laliba February 12 da Cyclone amadi Model Club anina sanaragani aduga ani suba semi-final match na tha asigi taramari da Jem amadi Riyang Star anina sanaragani. Khoman gi akampa ta chathariba marirak shuba Rainbow Cup ki ngasi sanakiba ani suba semi-final match da KCC Khoman na ET Imphal Bumati Bapiduna final changkre man of the match na KCC Khoman gi Mohindra na takre. Final match KCC amadi Blackberry Imphal anina sanaragani. Ngasigi ba inga sagi pau pizari ICAR lamfe patagi fangba pagu metung ina ngasigi khwaidagi saba degree Celsius kuriban 10 ani khwaidagi imba degree Celsius taruk 10 manga nusita yawba ising manilgi chang ayukta chada marfu tare nungthildana chada kuntra nungjugi sang millimeter sunyani Lesla pudamaru iba pamu kana pizari Jiribamgi ADC complex amadi guest house ngasi Works Minister Dr. K. Ratan Kumar na sangakre Asfa Lautong na bachang sili bakongjang asi awan ba mapurak na bani haina irom Janu Sarmila na fundokre. Amadi, Wadiba Subay N. Hazari amadi Dr. N. Tombi State Polo Tournament ngasi dagi haukre. Ngasi Feb ISTV Manipuri pau matan susinjari, yang tabri sumba mukana kurumjari.